yes yamna interesting oiba wari ama taminasi war hunjik thokli Israel ne Iran ne USA ne masida Israel hairiba laibaksi masi horak phamsi particularly Germany dagi oibani Germany da thokhiba thodok singdugi matang aduga Germany hairiba laibaksi da yamna maming leirabanu paama mi kharana hai masi monster ni hai khara amana hai masi dictator ni khara amana hai masi Germany si sokhatpagi lambi da ngam khaileitana wangna pukhalamba mioi ni hai karino aduga masigi Germany gi wari si hunjik war si kari mari leinage context si kari gi damakta ina video si semlaklino haibo from do ai thamjage Berlin gi 1945 ki war na maram oraga mang taklaba disaster oiraba Berlin sina war sing ngambagi mongda leiramaga maithira ba matung da di Berlin si yamna destruction thoe madugi matam da Soviet ki soldiers singna maina saklaba asiba hakchang ama phangkhiyeba concrete bunker amagi mapanda concrete bunker se lainung da 30 feet makhada ne balairese masigi maina saklaba mioi se masigi se mi amada belong taweba kanano mi do haiba matamda prithvi gi miyam se yamna misimina thokpa conflict yamna achoubalan phamam oikhiba second world war se thokhalamba maruaina war sibu thokna balamben da singsan khibanopa kana waramani mayam Adolf Hitler mahaksi maming ama susatli holocaust ki 6 million Jews ni man hatkrisi masi hatpagi damakta mabu aduki matik mingcha thiyeba di fem oyeba 6 million Jews hatkibasi adu Jew makhaisi Germany dagi Hitler na hatlaba matung da lemhoba Jew singdu aduna maruaina Palestine hairba leibak sida laaga khunda khibani makhoi gi homeland ni ancestor gi ni makhoi gi haidi mapa mapu gi horokpham ni ena hairaga lamsi Israel hairba leibak amoina creation tawrakhibane aduga amaka handak ikoi koidana Palestine da hatkiba mi gi mongdo mayam loin unarbo famni madu Hitler na Jew hatpadadi aduke matik fatte aduke matik fattaba miyoine na nai aisu yaningi fatti haibasi Hitler si mi meama maman haliba innocent human being meama ma halisi adu Israel na Palestine da kamdau khige adu Israel ga Hitler ga kari khena balai gen kesyam khena balai te ko adu bo world ge media si narrative si sidadi Israel si Hitler dauna utna bo hotna de Israel si Hitler gumna fattaba mawonda su mayamna su ngangna de madu ngangna drisi kari gino haibdi mayamni hena khambiramani adu Germany da Jew makai hatkibasi magi wakhalon karino kari maram gi damak Jew mayam si man hatkrino aduga second world war si Germany sina lucinga ga thokhan khebano haibdoi matang do ngasi gi video sida khangmin si video si yaribom khai amma da pulap loisana bho nage ngamdraga na video part 2 er su puthok sarake masi gi miyoi se matam pumbadagi horaga ma se monster amadi oi rakhide yamna aggressive oiba mihar pa miya amadi oi rakhide mahaksi angang oringai matam da yamna dream laiba goal laiba yamna kanna hotna ba kanba artist am oi rakhi aduga yamna masak naiba soldier am oi rakhiyeba masi painter oiba da maithira ba matung da mahaki yamna maming satpa intihas ta khwaidagi notorious oiba dictator am oi rakhi haita yamna disturbing oiba story ama mayam da hairisina Germany gi Adolf Hitler se yamna hingchai yitam mioi oina ngasi su ngangnariyeba aduba masi angang oringai dagi hona hingchai yitam mi oirakte hadi Austrian ni masasi ahan bada aduga ma masasina karam haina Germany gi khwaidagi shakti leirbo nupa am oirakibano aduga world da khwaidagi shakti leirbo nupa am kamdaun oirakibano haibadugi matangni mahaksi mi million kya litauduna Germany bo awang thakta pukhalamba Germany si first world war matungda aduke matik laikha tar balaiba amani adubu Germany si mana 1930s ki matungda di Germany si awang thakta khwaidagi shakti leiba leiba amoina semlam bangam khibunu pani adubu magi leiriba mistake sing mana tawramba fattaba thabak sing aduga mayam si loina naina rakanda ma si dictator da yamna fattaba nu pa amani na khangne 20 April 1889 da Austrian German border da angang ama pokhiyeba madugi angang du kanano Adolf Hitler ni yamna masak naidaba bron amin haiba shahar sidani masigi shahar si yamna masak naiba shahar oikhide mari suba masanu pani aduga magi mamagi mamingna Clara kawi aduga mapai mamingna Alois kawi mahasi kanna hona bakan manu pa madi oirakiyeba thibi sida maming leiraba mioi kya thoglakre sakti leiraba mioi kya lakre sakti leiraba yamna maming satpa dynasty kya sulakre adubu loina magi marai chai tharakpa laikha tarakpa matam mamam lei yamna power hairibe power sina sumi si manghan khiba mudhan khiba sulai
Adolf Hitler amasung mahakki rule se Germany da karam haina leige haibadu in detail da pi bataraga de video se loiba khamba nairaroi yaribam khai maru oiba contexting pusalaga hunji ki thoklibo war siga ai comparison ama tawrakna bo honage mahakna power da lakhibasi Adolf Hitler se Germany gi chancellor oina 1933 dani mahakna Nazi party se lingkhatuna mahakna lead tawkhibani Nazi party se masina extreme nationalism aduga chupnam sason tawba rule aduga magi jat na khwaidagi hele haiba German kangusi sigisina khwaidagi henba afaba jat ne na haikiba prithvi sidra rule tawna ba tharakpa jat ne haikiba masida thajaba mioi amani President Paul von Hindenburg na 1934 da siraba matungda Hitler na mahaksi Führer raina declare tawki Supreme Leader of Nazi Germany ne na aduga Germany ki chakhat thorang dadi mahana lokhat amba chakhat thorang asidi haningai leitana maming chatle aduki matik mahan lokhat amiba chakhat thorang si public works program da construction project si aduki matik tawki aduga masigi project sing sina unemployment si hanthan ki adu Germany si first world war gi war sigi masi mangonda taina badagi maram oiraga mahana war si thokhalli haiduna mahangonda Germany da loina reparation pi khibani aduga military expansion si tawba yaroi harga su mahakna namdana tawrakhibani German gi military si samgat sagatuna lanmi kya masing hangal handuna khulai kya sagalaktuna industrial revolution puraktuna Germany gi chokhatpagi kham thengba mi kopadu Hitler gi matamda yaukhibani industry sida mafam khuding makta mahakna Germany gi resource amasung fertile soil si sinaduna chokhatna bohona rakhi aduga magi propaganda amasung control si dictator style ni war propaganda yamna kalli dictator su masasi dictator su oibani aduga holocaust amasung Nazi gi racism gi matang de yengsi Hitler gi ideology si racist theory da based away mahaki German community sina khwaidagi hena faba jatni community ni haiba aduga mahakna mainly Jew sing si target tawki aduga atopa mioi kangluk kya abu target tawki mahakna 1935 ta Nuremberg law si pass tawduna Jew sing citizenship amasung rights sing si loina lawthoki Jew sing si school dagi thaba inkhang dagi public life dagi pura tongan thangki aduga mass persecution ama second world war manung da Nazi Germany na haurakki masi systematic oibe extermination ama aidi Jew si muthattaba ya di haiduna tawrakkiba khongjangni victim singsi concentration camp da thai aduga concentration camp manung sida kariyama pija pithakta vida murokum thajal laga hatpagi mawong kya sin aduna hatna bohonaki maming leiraba concentration camp khara di Auschwitz concentration camp Treblinka extermination camp Sobibor extermination camp hairiba concentration camp singa sida Jew singbu thamduna 6 million Jews mok mahakna hatkibani historian singna pawagi matungina Holocaust manung sida sikhiba Jew gi masing 6 million yawi haina panai aduga atopa miyoi million kya amaso hatki Roma gypsies political opponents disabled people sing hisu dunia da wana ni haiduna mahakna hatki hairi aduga Slavic civilians sing aduga LGBTQ lesbian gumba gay gumba si loina mahakna hatki si dunia da polum moina wana bat la ko mioi sing haraga mi sing hatki bane Jew si jumana dunia gi polum manena khalame aduga Nazi gi policy sina World War II manungda millions of people sihan ki haina historian sing na hai Hitler gi rule si sengna over ambitious oiba prithvi si mahakna rule taunaba hona rakhiba aduga German sing si dunia da tharak lisi world si rule tawaina tharak pani haina khanbadagi war si maigei kya da thengna rakpa maduna maram oiraga mahaki alai leite mahak mathantanani mahak si super power di oirabani second world war manungda Europe ki leba kumba mahak na maithiba pirabani England yauna bombardment tawrini pura aduga France kradi hafta ama phabanate Europe ki leba atop soloin lawsalle aduga any leba mana lan si tarakko matamda mahana thengnana bohona rami Russia lawsana bohona ki USA ga mak lan sangsalakpadagi war gi maiwan si olakhibani USA so mahana ti khibalaiti adugi matik kanna lan si thenero matungda mahak si lan pham sidagi lasta alliance yaudaba mathantana thengnabnina German gi front khuding makta thengnarakpadagi maruaina front ahumda mahak lan si maithiba ta khi aduga Russia da sangjal lobo war sina so mahak ki grave over mistake ama oikhi Hitler gi regime sina economic amasung infrastructure program khara hodoklam bataraga so masi mahak ki dictatorship aggressive war amasung Holocaust se Jew singbu hatkiba mai political opponent hatkiba sina mahak ki image si maduna overshadow tawi namthai aduga mahak na tawrami ba thabak sing si greatest crime against humanity mioi ba samaj ki mekta khwaidi ki chawba crime ne na lawne adoi targati hunje
อิสราเอลนะปาเลสไตน์มาซะฮัดคิบตุดีเซงนะ one of the greatest crime มันนะตบระปาเลสไตน์ดาmamang da tawkiba 2025 ki war asida hat kriba amasung 25 ki mamang da gi hawrage Palestine da systematic oibe extermination ma tawrak libasi Hitler ga haifet khe na balai ribra masi pusalali ba maram si haidi Hitler gi matang si history da fazana ire mai matang do mana hatpa phai or fatte ma gi thabak tawram myam nai nei adu Israel gi matang si jo history da hayang nai narakani history da nai na ba or nai narak padu nataba hunji si da lai ribai khoi mi oiba samasna haidi reality do asengba sum madu yengna bhona se any innocent human being ama aduga war anytime the war da mongering oira leiba haibase prithivi miyoiba samaj ke afabanate aduna hunji chathariba USA se power yamna lei hai Israel so power lei rini lobby to bunga mini USA makota thamanga mini adui taragade power lei ribe USA se normal lai kha tarak lo heningai leibra aduga war haibase di normal lo salakani santi gilambe nama maksang salakadoini war se dum tawraga leibadi yabanate koiraroi Iran ga USA ke Israel ka thenari bo war se dum loirani ado Iran ki supreme leader sikhiba amasung miyoi kya siba amanga ta thokpa taraga so ma negotiating table da lakpa darkar wai Israel ne Iran bu nam thaninge pura loisaninge araga so ma ge apa mukhudi mak thungbe amna te aduna negotiation table da laga USA ke so Donald Trump na mana Iran bu nam thaninge araga so mana nam thaba huji khudak ta numi kharani numi taraga mathoini si da nam thaba ngamdrabani na adugo kona su nam thaba da waga dabani na mahakna war se negotiating table da lakpa na fare pura laibak si Iran su Israel su mutlaba USA ke dilapani na adum shape oini haibdu magi su economic destruction thuwa ba matungda table da lakpa gi mohta hunjik si table da laga khanna nei naraga solution ama pura kona khwaidi gi phabo aiti decision oigani khali ai gi wakhanda war adum tawraga laibase afabanate puning gi pen da egoism da chataba laibak ahum sina aduga prithivi gi shanti rom da focus tawraga magi decision da asu maran khara asoiba amasung mai pak ta punama compromise tawraga soidana shanti gi lamben da lakani haibase ai thajai war se thama fana chathagadoba mandre handaki mars tha sida adum loiraga soidana laiba hum se karigumba wafam amada yasanaraga shanti gi lamben da lakani haibase ai gi thajabani war si loisanbana prithivi da shanti purakadoini aduga Iran gi Israel gi USA gi destruction si han thandoini adu war si karigumba adum tawduna leiba taragade miyoiba samasiri amna awabu oigadorini kari tawraga war si loisanba yagadagi haiba humdo ai gi moto pijege ahan bada immediate ceasefire tawba ahan be step si temporary ceasefire tawbani side khodimak air strike amasung missile ka pasilepa aduga 72 hour humanitarian post tawraga civilians evacuation tawba ma hanba aduga medical aid na singma mateng tawnaba aduga neutral oiba mediator si Oman guma Qatar gumba natraga Turkey gumba sina negotiate tawbada mateng pangsallaga nakan ani maksi table amada purakna bo honaba any peace negotiation amagi mamangda karigumba step khara lobudi darkar oi aduga ani suba step ta maroi be step ne diplomatic negotiation si direct natraga indirect diplomatic dialogue ama side ahum sigi marakta tauna bo honaba maroi be framework sika mai tawgani ha matamda United Nation natraga regional state sina mediate tawraga wari sabasi hoba makoi gi through du oirga su pau phauna ba hoba aduga secret back channel negotiation ama hodokpa political pressure si masi hanthanaba aduga agreement si taunana bo honaba security ki guarantee amasung war si tuknaba gi process amagi saruk am oina Iran ga USA ga gi marakta diplomatic talk si hana su tawki madu makha amukcha thaba aduga ahum suba maruiba point amada nuclear agreement se masi hangar hanba masina nuclear gi matanda issue oirisida deal ama tawraga agreement am tawraga condition khara dia sanaba purakpa aduga regional security framework ama thamna bo honaba Middle East Security Forum se samgat laga Iran ne Israel ne Saudi Arabia ne Turkey ne Gulf countries sing ne makhoi si punjal laga anauba agreement ama semba war si thoktanaba matungda shanti puraknaba aduga oil gi supply se lepise masi khudakta oil supply si prithivi pumbada effect oidanaba aduga Middle East countries sing economy shoktanaba oil supply si restart tawba aduga humanitarian amasung civilian protection measure khara lokatpa maruaina civilian singi safe corridor amasung layeng ba kaidoba matamda chathok chasin da apan ba pidaba medical amasung refugee support si laiba kodima na mateng pangsanba aduga reconstruction tawba matamda prithivi gi lairiba laibak singsini UNO gi through da mateng pangsallaga lan si lefana bo honaba masigi hairiba solution singsi masi apply tawraga di war si loisan gadra in khali